ngasi ayuk lamphel pata leiriba rims ki gaini water maunaha ama angang unaraba matung discharge taunaba sem saringaida khanghaudana lektharakpadagi ICU da lakannaraba matung laikhidre misi asibu yaningdo phongdoktuna laikhidrabagi imung manungna irang horakpadagi pulisna control tawkhre laikhidraba maunaha adu chafa mayum ongbi hemabati devi chahi 38 mapuroiba CH Joy Sekmai Kendragi loitang leikin thabidagini tha sigi 13 gi numit yungmada rims ta angang unanabagi Dr. M Rameshwar gi makhada admit tawkhibani mathangi numit nungthil pung 3 rom tabada operation tawduna angang nupa ama pokhi mahak hayeng discharge tawnaba ngairingaida ngasi ayuk doctor singi round laklaba matung mapan thokpada laikanaba ngamdana leikhidabani misi asi singnaningai ni haina irang horakhibani tungda rimski MS unaduna wari sanarba matungda magistrate ama yauna video coverage tawduna postmortem tawduna yanaba purakre hairi hairiba hospital asi maming leiba hospital ama oirabasu angang unabagi thodok kayada mama oibi kaya leikhidabagi tongan ba thodok kaya thokpa leikhrabani hairi